ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ꯫ ꯔꯤꯆꯥꯔꯗ, ꯑꯔꯆꯤꯠ ꯑꯃꯗꯤ ꯑꯟꯀꯤꯠ ꯑꯥꯔꯃꯤ ꯀꯦꯟꯇꯣꯟꯃꯦꯟ ꯑꯃꯗ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯒꯤ ꯑꯥꯔꯃꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯄꯨꯟꯅꯁꯨ ꯇꯝꯃꯤꯟꯅꯩ꯫ ꯃꯇꯝ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯍꯤ 11-12 ꯃꯨꯛꯀꯤ ꯑꯣꯏꯔꯝꯃꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯀꯦꯟꯇꯣꯟꯃꯦꯟ ꯑꯦꯔꯤꯌꯥꯒꯤ ꯃꯅꯤꯡꯗ ꯑꯄꯤꯛꯄ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯟꯗꯣꯛꯄ ꯖꯪꯒꯜ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗ ꯖꯪꯒꯜ ꯑꯗꯨꯗ ꯀꯩ ꯑꯃꯗꯤ ꯁꯥꯍꯤꯡ ꯁꯥꯕ ꯁꯥ ꯂꯩ ꯍꯥꯏꯅ ꯍꯥꯏ꯫ ꯃꯤ ꯈꯔꯅꯗꯤ ꯖꯪꯒꯜ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯐꯥꯎ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯃ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯈꯪꯍꯟꯗꯅ ꯂꯝ ꯍꯦꯟꯕ ꯑꯉꯥꯡꯒꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯖꯪꯒꯜ ꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯣꯏꯅ ꯀꯩ ꯑꯃꯗꯤ ꯖꯪꯒꯜꯒꯤ ꯁꯥꯁꯤꯡ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯁꯨꯄꯔ ꯄꯥꯋꯔ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯨꯅꯤꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯖꯪꯒꯜ ꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯄꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯔꯤꯆꯥꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯃꯝꯕꯗ ꯂꯩꯕꯗ ꯑꯗꯨꯝ ꯀꯤ, ꯑꯗꯨꯒꯤ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯕꯨ ꯌꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯩꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯀꯤꯕ ꯄꯣꯛꯑꯝꯃꯤ꯫ ꯔꯤꯆꯥꯅ ꯀꯤꯅ ꯀꯤꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯤ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯛ ꯑꯗꯨꯁꯨ ꯐꯖꯅ ꯎꯕ ꯐꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯆꯧꯕ ꯗꯥꯛꯐꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯤ ꯐꯖꯅ ꯎꯏ꯫ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯤ꯫ ꯑꯃꯨꯕ ꯐꯤꯔꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯒ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯖꯪꯒꯜ ꯑꯁꯤ ꯅꯣꯏꯅ ꯂꯥꯛꯄ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯥ ꯑꯃꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯍꯨꯏ ꯈꯔꯇꯪ ꯂꯩ꯫ ꯃꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯖꯪꯒꯜ ꯑꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯀꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯊꯥꯕꯜ ꯃꯉꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯕꯨ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯤꯅ ꯀꯤꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯤꯉꯩꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗꯒꯤ ꯖꯪꯒꯜꯒꯤ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯈꯣꯡꯉꯨ ꯍꯥꯏꯔꯒ ꯈꯣꯡꯉꯛꯄ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯑꯪꯀꯤꯠ ꯑꯃꯗꯤ ꯑꯔꯆꯤꯠ ꯌꯥꯝꯅ ꯀꯤꯈꯠꯂꯛꯈꯤ꯫ ꯑꯪꯀꯤꯠꯇꯤ ꯀꯤꯃꯟꯕꯗꯒꯤ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯃꯤꯊꯥꯏ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯛꯈꯪꯗꯕ ꯃꯤ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯏꯜꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯔꯤꯆꯥꯗꯤ ꯃꯤꯊꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯐꯥꯎꯕ ꯃꯉꯣꯟꯗ ꯐꯪꯂꯝꯗꯦ꯫ ꯔꯤꯆꯥꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛꯄꯨ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯛꯄꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯔꯆꯤꯠꯀꯤ ꯃꯈꯨꯠꯄꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯇꯨꯝꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯥꯔꯛ ꯃꯣꯡꯁꯣꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯔꯤꯆꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯑꯪꯀꯤꯠꯅ ꯀꯤꯅ ꯀꯤꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯨꯝꯃꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ ꯍꯥꯏꯔꯛꯈꯤ, ꯅꯣꯏꯅ ꯉꯁꯤ ꯇꯨꯝꯕ ꯇꯥꯔꯒꯗꯤ ꯅꯣꯏꯒꯤ ꯃꯪꯂꯤꯕ ꯑꯀꯤꯕ ꯃꯪ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯔꯆꯤꯠꯀꯤ ꯃꯈꯨꯠ ꯊꯥꯗꯣꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯦꯟꯅ ꯆꯦꯟꯅ ꯔꯤꯆꯥꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯥꯁꯤꯡꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯑꯉꯥꯎꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯔꯤꯆꯥꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯌꯧꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯌꯧꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯣꯛꯈꯤ꯫ ꯔꯤꯆꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯃꯈꯨꯠ, ꯁꯥꯡꯂꯕ ꯈꯨꯖꯤꯟ, ꯑꯗꯨꯒ ꯗꯥꯛꯐꯝ ꯇꯥꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯅ ꯀꯥꯎꯊꯣꯛꯄ ꯄꯥꯝꯂꯕꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯔꯤꯆꯥꯅ ꯍꯦꯛ ꯇꯨꯝꯕꯒ ꯃꯪ ꯑꯃ ꯃꯪꯂꯛꯈꯤ꯫ ꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯝꯃꯤ꯫
ꯔꯤꯆꯥ ꯒꯥꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯅꯣꯡꯂꯛꯇꯨꯗ ꯑꯉꯥꯡꯕ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯄꯥꯕꯨꯡꯁꯨ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤ, ꯑꯗꯨꯒ ꯃꯥꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯂꯥꯞꯅ ꯊꯧꯔꯕ ꯃꯇꯨꯡ ꯔꯤꯆꯥꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯌꯦꯡꯂꯨꯕꯗ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯗꯨꯅ ꯃꯥꯁꯨ ꯔꯤꯆꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯪ ꯑꯁꯤ ꯃꯪꯂꯒ ꯔꯤꯆꯥ ꯃꯥꯒꯤ ꯐꯥꯕꯨꯡꯗ ꯃꯁꯥ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯆꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯪ ꯑꯗꯨꯗ ꯑꯃꯨꯛꯀ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯍꯦꯟꯒꯠꯂꯒ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯃꯥꯅ ꯃꯃꯥꯡ ꯑꯣꯟꯊꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯃꯃꯥꯡꯒꯤ ꯁꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨ ꯀꯞꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯪꯅꯕꯗ ꯑꯀꯤꯕ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯃꯥꯒꯤ ꯑꯀꯤꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯡꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯣꯏꯅ ꯐꯥꯕ ꯉꯝꯗꯕ ꯃꯈꯩ ꯒꯥꯔꯤ ꯑꯗꯨ ꯂꯣꯛꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯤꯆꯥꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯃꯁꯤꯕꯨ ꯑꯐꯠꯇꯕ ꯃꯪꯅꯤ ꯍꯥꯏꯅ ꯈꯪꯗꯣꯛꯈꯤ꯫ ꯔꯤꯆꯥꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯨꯝꯈꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯣꯏꯒꯤ ꯅꯤꯅꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯝꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯔꯨꯠꯇ ꯆꯠꯅꯕꯒꯤꯗꯃꯛ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯥꯒꯤ ꯑꯀꯤꯕ ꯃꯪ ꯑꯗꯨ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯏꯃꯥꯅ ꯑꯉꯥꯡꯕ ꯐꯤ ꯑꯗꯨ ꯏꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯑꯉꯧꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯔꯤꯆꯥꯒꯤ ꯃꯪꯗ ꯀꯞꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯆꯥ ꯆꯠꯅ ꯆꯠꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯥ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯪ ꯑꯗꯨꯒ ꯃꯥꯟꯅꯔꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯃꯪꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯖꯪꯒꯜꯗ ꯊꯦꯡꯅꯈꯤꯕ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯔꯤꯆꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯤꯆꯥꯒꯤ ꯒꯥꯔꯤꯅ ꯁ꯭ꯄꯤꯗ ꯍꯦꯟꯒꯠꯂꯛꯄꯗ ꯂꯣꯛꯈꯥ ꯑꯃꯗꯗꯤ ꯇꯥꯔꯝꯗꯦ, ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯨ ꯑꯃꯠꯇꯗꯤ ꯊꯣꯛꯈꯤꯗꯦ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯗ ꯑꯔꯆꯤꯠꯀꯤ ꯃꯃꯥ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯤꯆꯥ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯪꯂꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯤꯁꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯁꯍꯔꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯔꯆꯤꯠꯅ ꯔꯤꯆꯥꯅ ꯑꯀꯤꯕ ꯃꯪ ꯃꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅꯁꯨ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯔꯆꯤꯠꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯃꯥꯒꯤ ꯏꯃꯥꯕꯨ ꯂꯩꯈꯤꯗꯕ ꯎꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡ ꯑꯁꯦꯡꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯪꯀꯤꯠꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯑꯪꯀꯤꯠꯇꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯂꯝꯗꯦ꯫ ꯔꯤꯆꯥꯅ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯥꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯨꯝꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯔꯤꯆꯥꯒꯤ ꯑꯀꯤꯕ ꯃꯪ ꯑꯗꯨ ꯑꯁꯦꯡꯕꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯕ ꯃꯤꯊꯥꯏ ꯆꯥꯍꯧꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯔꯤꯆꯥꯒꯤ ꯃꯃꯪꯗ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯤꯆꯥ ꯆꯍꯤ 10 ꯐꯥꯔꯦ꯫ ꯃꯥꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯪꯗ ꯍꯦꯛ ꯎꯕꯒ ꯔꯤꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯠꯇꯕ ꯊꯧꯗꯣꯛ ꯑꯗꯨꯝ ꯊꯣꯛꯏ꯫ ꯔꯤꯆꯥꯅ ꯍꯧꯖꯤꯛꯐꯥꯎ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫